Malemgi Suba Lanzao, World War II hek loikibaga, Allied Force oina punna lanthekbinakiba, USA amasung Soviet Union anigi marakta, yamna kanba superpower munabagi lanjang amasang silaki. Aikoina Cold War haiduna khangnakiba, matam amagi superpower munabagi US amasung Soviet Union anigi marakta mai onsinaduna directly confront tawbagi mahutta misang khomnaduna thengnakiba Lanfam aduda mai paknabagidamagta United States of America gi maigidagi makal makha kayagi lalongsing sizinaki madugi manungda China hairiba country sibu mapangal kankaranba haibisisu amani. Matam aduda Soviet Union amasung China hairiba country anima communist country khaktani adubu leadership manadabaga loina country animaki wakalwan amasung makoigi oiba pandam adu amata manaramde. Masiga ngatna country anisigi marakta ngamkhaigi oiba chayetnabana maram oiduna lan soknakibagi tangkaksu adumba yauraki. Country anisigi marakta muknariba asida khudongchaba lawsinduna US na China da mateng kaya ama tawduna USSR gi oiba influence asi Southeastern thangba Asia gi region sing asida sandok handanaba amasung USSR asi China ga muknaduna leiringaida US ka kanna chaukhatpagi lambida lamjen tanariba aduda thintahaugnabagi damakta honaki. Haukribा sahi kun kuntragi matam asida China na aduki matik yamna chawkhalakriba asida US ki oiba role su aduki matik yamna yauribani. US na China asisu mapangal kan handuna Russia ga onsinaduna lansongna hannabagi damakta hotnaba matamda US ki company kaya ama anau technology puduna China da saba hugulaki Missing yamba amasung lairaba country ama oiramana chip labor gi oina marang kaina leiba duga yamna chana kibadagi anakal animakta aduki matik yamna chawba tongjaba maipakpa ama oiduna laki adubu ngasidi USSR namthanabagi damakta mapangal kankada haluba China asi aduki matik yamna mapangal kankhalakpadagi United States of America da oina onsinduna challenge tawba haurakle anauba video update amada amukka hanna taram nokcheri haukribा matam khara asida United States of America gi leiriba global dominance asida hantharakle haiduna expert kaya amana yamna kanna phongdoknari adubu ngasisu global superpower gi oiba status asidi shinba ngamba country amada thoraktri video asida haukribा matam khara asida United States of America gi foreign policy da lakiba ahongba khara global superpower gi oina leiriba status asi kannuna thamnabagi damakta lakhotkiba kongtang khara yingbinasi matam amada US ki maikaidagi USSR counter taunubagidamagta mateng pangkiba China asi ngasidi aduki matik yamna powerful oilaktuna US ki interest challenge tawba haurakle maram aduna hauji US ki maikaidagi China hairiba country asibu maikai khudingbaki koisinduna namthanabagidamagta ngamjabi thaduna honari USA gi maikaidagi China namthanabagidamagta honaba matamda yumthangnadunashu leiba China ga sumapangal kanba hairap manaba khwaidagi su hena yengthiba India hairiba country asida yamna kanna tongsilli USA hairiba country asi 1971 gi Bangladesh liberation gi India amasung Pakistan gi lanfam aduda India gi matakta khut thanabagi damakta warship tharakiba country aduni adubu ngasidi China asi counter taunaba hotnaba matamda India da US gi maikideki ngamjabi thaduna mateng pangsilli India asi mapangal kankadhanaba honari adubu hojiksu India amasung US ki mari asi chasilakle India gi damakta US na mating pangle haiba taragasu matam kuiredagi India ga khwaidagi tamthina yeknaduna lakliba Pakistan hairiba country asibu mapangal sonta hannabagi damakta di US na honaba tawdri masigi maramdi ngasi China na mapangal kan khalaglaba matungda US bu challenge tawragliba asigumna India su nongma mapangal kanba country ama oiraktuna US ki interest ta challenge tawrakpa taragadi Pakistan asi amuk sizinaduna India asi namthanabagidamagta sizinnagadawribani hꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ US ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛꯅ ꯌꯦꯠꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯂꯥꯂꯣꯡ ꯑꯃ ꯆꯠꯊꯔꯤ ꯃꯗꯨꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯃꯨꯁꯂꯤꯝ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯊꯣꯏꯗꯣꯛꯅ ꯌꯥꯅꯕ ꯀꯟꯇ꯭ꯔꯤ ꯅꯠꯇꯦ ꯃꯁꯤ ꯈꯪꯅ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯅ ꯏꯟꯚꯦꯠ ꯇꯧꯗꯨꯅ ꯂꯩꯔꯛꯂꯕ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯥꯗꯣꯛꯂꯝꯗꯨꯅ USꯀꯤ ꯃꯇꯤꯛ ꯆꯥꯔꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯇꯥꯂꯤꯕꯥꯟꯗ ꯁꯤꯟꯅꯔꯝꯗꯨꯅ ꯍꯟꯈꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯉꯁꯤꯗꯤ ꯇꯥꯂꯤꯕꯥꯟ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯁꯤꯕꯨ ꯂꯩꯉꯥꯛꯆꯗꯨꯅ ꯂꯩꯕ ꯉꯝꯂꯦ ꯃꯈꯣꯏꯅ ꯍꯦꯛ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯃꯅꯤꯡꯇꯝꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯆꯂꯥꯏꯕ ꯍꯧꯔꯛꯄꯒ ꯍꯧꯖꯤꯛ
ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯆꯍꯤ ꯀꯌꯥ ꯑꯃꯗ ꯀꯔꯤꯁꯨ ꯇꯧꯔꯝꯗꯕ ꯇꯥꯔꯒꯁꯨ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯎꯪꯈꯠꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯏꯟꯇꯔꯅꯦꯜꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏꯁꯨꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯕꯦꯁ ꯇꯧꯕ ꯑꯃꯁꯨꯡ ꯇꯥꯂꯤꯕꯥꯟꯒ ꯃꯥꯟꯅꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯃꯈꯣꯏꯅ ꯁꯄꯣꯔꯠ ꯇꯧꯕ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞꯁꯤꯡꯅ ꯄꯥꯀꯤꯁꯇꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯕꯁꯤꯁꯨ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯁꯤꯃꯛꯅꯤ ꯌꯨꯑꯦꯁꯅ ꯄꯥꯝꯖꯕ꯫ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯌꯨꯝꯊꯪꯅꯔꯤꯕ ꯑꯁꯤ ꯌꯨꯑꯦꯁꯀ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯌꯦꯡꯊꯤꯅꯔꯤꯕ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯁꯨꯅꯤ꯫ ꯏꯔꯥꯟ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤ ꯁꯤꯌꯥ ꯁꯨꯟꯅꯤꯒꯤ ꯑꯣꯏꯕ ꯈꯦꯟꯅꯕ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯆꯌꯦꯠꯅꯕ ꯃꯥꯟꯅꯗꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯆꯦꯟꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯑꯦꯁꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯏꯔꯥꯟ ꯑꯁꯤꯕꯨ ꯆꯦꯂꯦꯟꯖ ꯇꯧꯕ ꯌꯥꯕ ꯆꯥꯡꯗ ꯃꯄꯥꯡꯒꯜ ꯀꯟꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏꯁꯤꯡ ꯇꯥꯂꯤꯕꯥꯟꯁꯤꯡꯗ ꯁꯤꯟꯅꯕꯤꯔꯝꯂꯦ꯫ ꯋꯦꯁ ꯑꯦꯁꯤꯌꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯗꯜ ꯏꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯌꯨꯑꯦꯁꯀꯤ ꯏꯟꯇꯔꯦꯁ ꯁꯦꯀ꯭ꯌꯣꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯔꯕ ꯋꯥꯔꯜꯗꯁꯤꯡ ꯑꯁꯤꯒ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯂꯦꯞꯂꯤꯕ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯂꯥꯟ ꯊꯣꯛꯍꯟꯕ ꯂꯦꯞꯇ꯭ꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯁꯤꯌꯥꯒꯤ ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯔꯁꯤꯌꯥꯒ ꯌꯥꯝꯅ ꯃꯔꯤ ꯆꯦꯠꯄ ꯀꯟꯇ꯭ꯔꯤꯁꯤꯡꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯏꯪ ꯆꯤꯛꯄ ꯂꯩꯔꯛꯄ ꯃꯇꯝꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯀꯥꯟꯅꯕ ꯑꯃ ꯂꯥꯛꯀꯗꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯦꯞꯂꯣꯏ꯫ ꯃꯈꯣꯏꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯐꯕ ꯐꯠꯇꯕ ꯑꯗꯨꯃꯛ ꯎꯁꯤꯟ ꯇꯥꯁꯤꯟꯅꯗꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ꯫ ꯃꯔꯝꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯁꯤꯌꯥ ꯍꯥꯏꯔꯤꯕ ꯔꯤꯖꯟ ꯑꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯌꯨꯑꯦꯁꯅ ꯏꯪ ꯆꯤꯛꯄ ꯄꯥꯝꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯔꯣꯞꯇꯁꯨ ꯅꯦꯇꯣ ꯍꯥꯏꯔꯤꯕ ꯑꯦꯂꯥꯏꯟꯁ ꯑꯁꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯇꯨꯅ ꯔꯁꯤꯌꯥ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯒꯤ ꯂꯥꯜꯂꯣꯡ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯦꯡꯅꯍꯜꯂꯤ꯫ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤꯉꯩꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯁꯨꯄꯔ ꯄꯥꯋꯔꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯃꯅꯥꯛꯇ ꯅꯛꯅ ꯐꯥꯎꯕ ꯆꯪꯁꯤꯟꯕ ꯉꯝꯗꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯦ꯫ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯌꯨꯑꯦꯁꯀꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯁꯤꯁꯨ ꯌꯦꯅꯦꯈꯥꯗ ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤꯅ ꯃꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤꯉꯩꯗ ꯁꯨꯄꯔ ꯄꯥꯋꯔ ꯃꯨꯟꯅꯕꯒꯤ ꯂꯝꯖꯦꯟ ꯑꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯌꯨꯑꯦꯁꯀꯤ ꯃꯊꯛꯇ ꯀꯥꯒꯦ ꯍꯥꯏꯔꯛꯀꯗꯕ ꯑꯗꯨꯁꯨ ꯉꯥꯛꯊꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯃꯁꯤꯅꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥꯅ ꯋꯥꯔꯜꯗ ꯑꯁꯤꯕꯨ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯂꯥꯂꯣꯡꯁꯤꯡ꯫ ꯃꯁꯤꯅꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯂꯦꯁꯟ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯛꯁ꯫ ꯃꯇꯧ ꯑꯁꯨꯝꯅꯅꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯀꯟꯇ꯭ꯔꯤ ꯑꯗꯨꯕꯨ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯁꯤ꯫ ꯔꯤꯖꯅꯦꯜꯒꯤ ꯑꯣꯏꯕ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨ ꯅꯠꯇ꯭ꯔꯒꯅ ꯁꯣꯁꯥꯏꯇꯤ ꯏꯟꯗꯤꯚꯤꯖꯨꯋꯦꯜꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗꯒꯤ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯣꯔꯦꯜꯂꯤ ꯐꯠꯇꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯅꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅꯅꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯁꯔꯚꯥꯏꯚ ꯇꯧꯅꯔꯤꯕ ꯑꯁꯤ꯫